Akasbani Imphal Ngangbam Nganthoi na pau pazari ahanbada maruoiba pau Security Force na Churachandpur jila gi mafam kayada thiba humbagi thabak sathabada khusu khulai kya marum phagatpa ngamle Malem gi atai mafam singa loinana Manipur da sungasi malem gi nupi singi numit thoram pangthokna gadauri amasung Humbudra tare suba National Football Championship for Santosh Trophy gi final da services ka Goa ga thengnaragani Security Force na mafam kayada thiba humbagi thabak sathabada khusukhula kya marum phagat pangamle Manipur Police Control Room na thokpa cherolaman hai Churachandpur jila gi mafam kayada thiba humbagi thabak sathabada magazine yauba M16 rifle ama magazine yauba 9mm pistol ama hand grenade number 36 MK1 ani Chinese heavy explosive hand grenade ani single barrel ama improvised long range mortar ama Tear smoke cell ahum yauna tongan ba khusukhulai kya phagat khre serol asin makata na hai pochai puba gari sama humbudra mari National Highway number 2 Imphal Dimapur lambida security ga kanba section thoranga loinana Imphal tamna pusilakre aduga gari sani humphuni thoi amana National Highway number 37 Imphal Jiribam lambida pusilakre hairi Malem gi tai mafam singa loinana Manipur da sungasi malem gi nupi singi numit thoram pangthokani kumsi sahi gi hiramna Invest in women, accelerate progress haibasini. Numit asigi mapung oiba thoram Rajagi Social Welfare Vibhag na sinduna Imphal gi Kaisampata leba DIPR gi auditorium da pangthokani. Thoram du da Social Welfare Mantri Waikhom Dingo amadi MLA KB Saruk Yagani. Manipur State Commission for Women na susinduna thoram asi Imphal da pangthokani. Thoram asi da Mahut Mantri Yumnam Khemsan amadi commission asigi chairperson Saruk Yagani. All Manipur Working Journalists Union Amjuna Sinduna Thoramasi Imphal gi Manipur Press Club ta pangthokani tongan balup kaya na sinduna malem binupi gi numit thoram raija sigi mafam kaya da pangthokani numit asina lakpada Manipur Commission for Women gi chairperson Salam Ulka Devi na yaifa pausil piduna hai nupi singda justice recognition spirituality physically amasung mentally faraba matamda ta nupaga thongmana na saukhatpa ngamgani Manipur gi nupi sing asi thauna phabagi damakta maming satli raija sida hojik thokleba irang asida nupi singna amata oina thoraktuna santi tangdu leitaba purakna bo khona bagi tangai fadaba lei aina thingkhraba lup korkom na miyamda maru oina nupi oibi singda yaifa paujel pirakli media coordinator M Saghena sahi tawduna thadorok paserolamada hai numit asina lakpada nupi singna malemgi puwarida Nat Khunai Senmelon amasung leisem londa lauriba thodang singbu korkom nei kai khumna ba utli serola dun hai March nipana lakpasida anobo akhal amasung asetpa phirep ka loinana nupi gi ning tambagi damak ekhoi punna thengna minarasi Malem gi nupi gi numit palan ga mari leinana Assam Rifles na Kaksing amasung Chandel jila da tongan ba thoram sing pangthokre thormadu da mai paklaba nupi entrepreneur tarani thoibi kai khumna ba utki Tungda mapam adumakta da medical camp amasu pangthokhi malengbi nupi singi numit ka mari lena na Assam Rifles Tamenglong Battalion na naha oriba jila asigi nupi entrepreneur singda sewing machine yenthokre lakadoriba Lok Sabha Mikhal ga mari lena na Kangpokpi jila gi deputy commissioner su oriba district election officer Mahesh Chaudhary na sabapati oiduna district nodal officer singa mifama mapangthokre DIPR na thokpa cherolama da hai Jila asigi DC office complex ki conference hall la pangthokhiba mifam aduda lakliba mikhal asi tek takai dana pangthokna ba thorang amadi mikhal asigi matangda wafam kya khanakhi serol asina makhata na hai mifam adugi mangoina na DC na jila asigi sakhanglaba national amadi regional political party gi mehusinga su unakhi maduda election commission of India gi scheme for internally displaced persons of Manipur to vote at the relief camp saiba asigi matangda su khanakhi Manipur University Teachers Association Mutagi President Dr. Khetrimayum Narayan Singh na oiragani haina Muta Election Committee lisingani kunmari gi chairman na thokpa cherolama na hairi tabiriba pawase Akasbani Imphal dagini Humbutra tare suba National Football Championship for Santosh Trophy gi final da services ka Goa ga thengnaragani final match hayeng sanagani Arunachal Pradesh ki UPA da leba Golden Jubilee Stadium da ngarang sanaki ba hanba semi final da Services na Mizoram bu panjil ani amada thoikhi ani suba semi final da Goa na Manipur bu panjil ani amada thoikhi Manipur gi amata ngai ba panjil adu ngangbam pacha singna
मैच की 19 मिनिट सनखिबनी नुमित निनी की असम खोंगचत्ता प्रधानमंत्री नरेंद्र मोदी ngasi nungthil Tezpur airport ta thunglaragani raijadu da leiringaida mahangna lupa koti 19 changna paikhatpa tongan ba project sing sangagani amasung jatra Tezpur airport te hek thunglabaga प्रधानमंत्री na UNESCO World Heritage Site oiriba Kaziranga National Park amasung Tiger Reserve ta satkani प्रधानमंत्री na National Park asida leiba कोहरा रेंज की असम पुलिस गेस्ट हाउस ता अहिंग अमा यारकनी मथंगी नुमिता अयुक अंगनबदा प्रधानमंत्री पार्क अदुदा सफारी सत्कनी अमदी अरुणाचल प्रदेश की दमा खोंगसान खिगनी अरुणाचल प्रदेश ता थौरम कया सरुक यारमलब मतुंग असम की जोरहाट ता नुंगथिलदा अमुक हलक्तुना होलोंगा पत्थरदा असम की सकनाइरबा अथौबा लचित बोरफुकनगी फुट 34 वांगबा मितम अमा संगागनी जोरहाट की मेलेंग मेतेली पोथार पांथोकपा मियामगी मिटिन अमदा सरुक यागनी अमदी तोंगान बा प्रोजेक्ट सिंग वर्चुअली ओइना संगागनी अमदी जत्रा होनगनी प्रधानमंत्री ना तिनसुकिया मेडिकल कॉलेज एंड हॉस्पिटल गुवाहाटी की बी बरुआ कैंसर इंस्टीट्यूट ता चाइल्ड केयर यूनिट अमा बराउली दगी गुवाहाटी फावगी ऑयल एंड गैस पाइपलाइन अमदी ऑयल इंडिया लिमिटेड की क्रूड ऑयल पंपिंग स्टेशन अनि संगागनी ngasi phongba pause singi maroiba pausingi damak hauzik Waikhom Chitradhani leire Chitradhani Thagachari Nganthoi Sangai Express Manipuri edition da Lok Sabha Mikhal haina thaduna BJP ki mirep ngasi khanglaba yari India Alliance ki su constituency animak ki mirep ki kana khanari haina banner headline tawri Sana lebakta More taung da kuki militant sing active oiri haibagi achangbu khudam ama haina color headline ama piduna more da police ki IV sanaba truck ta lengoi thiluba pangalani kuki sing na futharak le haina photo ga konana ahan headline pau oiri pongna famda leimakhong gi heavy fuel dagi thau yu tharak pa sing lokthokre haina ahan belamai da phongli huyelan pauda social media da viral oikhiba moirang purel gi fibam chadana leiramba machil manau mari home da thamlagani haiba social welfare gi director ngangom utam gi wafam ahan belamai da phongli Imphal Free Press ta wari sanaba khaktana Manipur santi purukpa ngamgani haiba union minister Kiren Rijiju gi wafam ahan headline tawri Ichal Express ta Kuwait exam gi center Manipur gi wang mata pirakpana mahairoi kaya exam thaba ngamdabadagi master tamba fangloi daure haina ahan headline tawri Naharol gi thodang da Lok Sabha Mikhal mangoina na employee singi die cha da mari hengat khre haina ahan headline tawri Manipur News ta CAPF personal singi yenglaga Kolkata to Imphal charter flight masing hengathan khre haina ani shuba headline tawri Morning Bell da Southern Angami Public Organization na Mau citizen singbo Angami jurisdiction thadoktuna satkigadabani haina khanghan khreiba policy ahan belamai da phongli People's Chronicle da Naga Chief Association Chandel na panduna leiriba napsagi chengsing pithok piraknaba appeal tawri haina ahan belamai da phongli Sangai Express English edition da Northeast India Film Festival loshin khre Dominic Sangmagi Rapture na best film title fangkhre haina ahan belamai da phongli Manipur Mail da electoral bond gi akupa marol sing miam da khangan gadabani haiba Manipur Pradesh Congress Committee gi wafam ahan headline tawri Hills Hornbill Express ta center amadi Asian GPRN Khango marakta taunaba ceasefire sangdokre haina phongli Ganview Mail da Lok Sabha Mikhal gi matung da Congress Party na amu hana power pairak Citizen Amendment Act English singani taramapal asi chana haloi haiba senior Congress leader Pawan Khera gi wafam phongli Tamenglong Times ta Mukhyamantri Nongthomam Birena Raijasi da no work no pay rule chanaragani haina lauthokre haiba policy phongli Nganthoi Thagatsari Chitradhani aroibada maroiba pau amuk hana security force na Churachandpur jila gi mafam kya da thiba humbagi thabak chathabada khusukula kya marum phagat pangamle malem gi atai mafam singaloina na Manipur da sungasi malem gi nupi singi numi thoram pangthokna ga dauri amasung humbudara tare suba national football championship for Santosh trophy gi final da services ka goa ga thengnaragani pauloi jare